ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯂꯩꯕ ꯑꯗꯨꯒꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯔꯤ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯂꯣꯏꯁꯟꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯆꯔꯔꯣꯏꯒꯦ ꯂꯣꯏꯁꯟꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯊꯣꯛꯂꯛꯑꯕꯅꯤ ꯉꯁꯥꯏꯅ ꯏꯖꯨꯝꯗꯩ ꯆꯠꯁꯤꯜꯂꯣ ꯃꯅꯤꯡ ꯐꯝꯖꯕꯅꯦ ꯍꯧꯖꯤꯛ ꯃꯝꯁꯜꯂꯤ ꯁꯣꯅꯤꯀꯥ ꯐꯣꯇꯣ ꯁꯨꯠ ꯖꯨꯝꯗꯒꯤ ꯂꯣꯏꯁꯟꯕ ꯂꯣꯏꯔꯛꯇꯅ ꯃꯤ ꯂꯥꯛꯑ ꯊꯣꯡꯉꯥꯟꯅꯤꯗ ꯇꯧꯏꯁꯦ ꯌꯦꯡꯉꯨ ꯀꯩꯗꯤ ꯀꯥꯏ ꯆꯠꯈꯔꯦ ꯐꯣꯇꯣ ꯁꯨꯠ ꯇꯧꯅꯔꯤ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟꯁꯤꯡꯁꯦ ꯌꯦꯡꯉꯨꯁꯦ ꯃꯤꯁꯦ ꯀꯔꯝꯕ ꯈꯨꯟꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔꯅꯣ ꯐꯣꯇꯣ ꯑꯃꯗ ꯀꯌꯥ ꯂꯧꯖꯒꯦ ꯂꯨꯍꯣꯡꯕ ꯌꯦꯡꯕ ꯐꯝꯕꯗꯅ ꯈ꯭ꯋꯥꯡ ꯅꯥꯕꯗ ꯁꯤꯗꯣꯔꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯗꯗꯤ ꯀꯩꯗꯧꯅꯤ ꯈ꯭ꯋꯥꯡꯅꯦ ꯙꯃꯥꯟ ꯆꯪꯉꯦ ꯍꯧꯖꯤꯛ उल्टा चंगे बामोन की लोगों में तो ही लोगों का माना था हमारे लोगों में देखो जी अरे फाउ है इब्रा के नाम तो कुनी है जमान तो उधर लोई रे आ मनिंग दा तारा रा बनी ना ममांग लगी
ꯂꯩꯁꯥꯕꯤꯒꯤ ꯒꯤꯐ ꯆꯦꯜꯂꯦ ꯑꯃ ꯁꯤꯟꯇꯥꯄꯨꯔꯤ ꯄꯨꯡ ꯁꯨꯖꯩꯗꯦ ꯕꯦꯟ ꯁꯨꯖꯩꯗꯦ ꯍꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯁꯤꯗꯤ ꯀꯔꯤ ꯂꯨꯍꯣꯡꯕ ꯃꯥꯜꯂꯒꯦ ꯂꯨꯍꯣꯡꯕ ꯍꯥꯏꯗꯤ ꯀꯩ ꯂꯩꯔꯒ ꯑꯩꯒꯤ ꯃꯇꯝꯗ ꯂꯨꯍꯣꯡ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯖꯩꯍꯟꯒꯅꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯍꯣꯏ ꯍꯣꯏ ꯁꯣꯏꯕ ꯌꯥꯗꯦ ꯂꯩꯍꯟꯒꯗꯕꯅꯤ ꯄꯣꯠ ꯐꯪꯉꯩꯁꯦ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯗ꯭ꯌꯨꯇꯤ ꯆꯠꯄꯒꯤ ꯌꯦꯡꯍꯜꯂꯨ ꯃꯌꯥꯝꯗ ꯕꯦꯛ ꯃꯌꯥꯝ ꯂꯨꯍꯣꯡꯒꯗꯕ ꯂꯩꯔꯁꯨ ꯁꯨꯃꯥꯏꯅ ꯆꯦꯟꯅꯔꯦ ꯍꯧꯖꯤꯛ ꯅꯣꯏꯁꯨ ꯈꯜꯂꯨꯁꯦ ꯁꯤ ꯑꯃ ꯆꯦꯟꯕ ꯌꯥꯔꯦ ꯅꯪ ꯃꯇꯝꯗ ꯁꯅꯥꯏ ꯄꯥꯝꯃꯝꯗꯥꯏ ꯌꯥꯔꯦꯅ यार उलट करने Hi guys, vlog लोरे चीज़े कोई लोरे होगी समाप्त हो गया अभी जुम दा तुम लगा तुम रनी Bye guys ayo ji zoom लोरे तो ngasi vlog से स्वाई सी जब संजरगे मथंग दसु नुआई vlog अमा पुदुना लापंगम बो इसे के bye bye